ꯀꯨꯔꯨꯁꯤꯡꯒꯤ ꯂꯤꯈꯨꯟ ꯑꯃꯁꯨꯡ ꯆꯤꯉꯨꯁꯤꯡꯒꯤ ꯆꯛ ꯄꯨꯊꯣꯛꯈꯤꯕ ꯇꯥꯡꯀꯛ꯫ ꯅꯍꯥꯟꯂꯣꯡ ꯌꯦꯜꯍꯧꯉꯩꯗ ꯆꯤꯉꯨꯁꯤꯡꯅ ꯃꯥꯂꯦꯝ ꯂꯩꯁꯦꯝ ꯈꯨꯟꯁꯦꯝꯂꯛꯇꯨꯅ ꯇꯥꯏꯄꯪ ꯈꯨꯜꯂꯤꯡꯂꯛꯄꯒꯤ ꯎꯌꯥꯋꯥꯕꯨ ꯅꯤꯡꯁꯤꯡꯅ ꯄꯨꯀꯣꯛ ꯋꯥꯔꯤꯕꯨ ꯆꯤꯉꯨꯒꯤ ꯈꯨꯌꯥꯈꯥꯗ ꯈꯨꯔꯨꯝꯖꯗꯨꯅ ꯂꯤꯖꯔꯛꯀꯦ꯫ ꯆꯤꯉꯨꯕꯨ ꯈꯨꯠꯁꯝꯅꯕ ꯉꯝꯕ ꯏꯄꯨ ꯃꯥꯏꯆꯧꯁꯤꯡꯅ ꯂꯤꯕꯤꯔꯝꯕ ꯏꯄꯨꯁꯤꯡꯒꯤ ꯋꯥꯔꯤ ꯄꯨꯋꯥꯔꯤꯕꯨ ꯃꯊꯪ ꯁꯤꯠꯅ ꯂꯤꯖꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯈꯟꯅ ꯏꯄꯨꯁꯤꯡꯒꯤ ꯈꯨꯌꯥꯈꯥꯗ ꯄꯨꯅꯦꯝꯖꯔꯤ꯫ ꯚꯤꯌꯨꯑꯔꯁ ꯃꯌꯥꯝ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯅ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ꯫ ꯃꯌꯥꯝꯅ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯕꯗꯤ ꯑꯩꯒꯤ ꯍꯣꯠꯅꯖꯃꯟ ꯃꯍꯩ ꯌꯥꯜꯂꯦ ꯍꯥꯏꯅ ꯂꯧꯖꯒꯦ꯫ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯍꯧꯔꯛꯄꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯌꯨ꯫ ꯃꯩꯇꯩ ꯏꯅꯥꯠ ꯂꯤꯛꯂꯝꯕꯨ ꯃꯔꯤꯛ ꯆꯨꯝꯅ ꯈꯪꯃꯤꯟꯅꯁꯤ ꯃꯌꯥꯝꯁꯨ꯫ ꯌꯦꯜꯍꯧꯉꯩꯗꯗꯤ ꯑꯇꯤꯡꯀꯣꯛ ꯀꯨꯔꯨꯁꯤꯗꯕ ꯃꯗꯣꯝꯈꯛ ꯇꯔꯪꯊꯛꯇ ꯂꯩꯔꯝꯃꯦ꯫ ꯈꯣꯏꯔꯥ ꯃꯔꯨ ꯀꯣꯔꯧ ꯅꯣꯡ ꯂꯩꯇ꯭ꯔꯤꯉꯩꯗꯒꯤ ꯂꯩꯔꯛꯂꯕ ꯃꯍꯥꯛꯅꯦ꯫ ꯃꯇꯝꯁꯤꯗ ꯅꯣꯡꯊꯧ ꯑꯇꯤꯌꯥ ꯃꯥꯂꯦꯝ ꯑꯃꯗꯤ ꯇꯦꯡꯄꯥꯟꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦꯌꯦ꯫ ꯃꯇꯝ ꯑꯁꯤꯗꯒꯤ ꯍꯧꯔꯒ ꯀꯨꯔꯨꯅ ꯆꯛ ꯈꯨꯗꯤꯡꯒꯤ ꯂꯥꯡꯑꯣꯟ ꯀꯌꯥ ꯇꯧꯗꯨꯅ ꯂꯥꯛꯈꯤꯌꯦ꯫ ꯆꯛ ꯀꯌꯥꯗꯨ ꯃꯊꯪ ꯃꯊꯪ ꯈꯪꯃꯤꯟꯅꯁꯤ꯫ ꯑꯍꯥꯟꯕꯗ ꯑꯀꯣ ꯆꯛ꯫ ꯀꯨꯔꯨꯅ ꯇꯔꯪꯂꯦꯟꯗ ꯃꯗꯣꯝ ꯂꯩꯔꯤꯉꯩꯒꯤ ꯆꯛꯄꯨ ꯑꯀꯣ ꯆꯛ ꯍꯥꯏꯅ ꯀꯧꯏ꯫ ꯃꯇꯝ ꯑꯁꯤꯗ ꯀꯨꯔꯨꯒꯤ ꯃꯤꯡꯈꯩꯗꯤ ꯑꯇꯤꯡꯀꯣꯛ ꯍꯥꯏꯅ ꯀꯣꯂꯣꯏꯌꯦ꯫ ꯏꯍꯥꯡ ꯍꯥꯡꯕ ꯏꯀꯣꯛ ꯀꯣꯛꯄ ꯇꯔꯪꯊꯛꯇ ꯃꯗꯣꯝ ꯂꯩꯔꯝꯃꯤ ꯍꯥꯏꯕꯗꯒꯤ ꯃꯤꯡꯒꯧ ꯑꯁꯤ ꯀꯧꯈꯤꯌꯦ꯫ ꯃꯇꯝ ꯑꯁꯤꯗ ꯀꯨꯔꯨꯅ ꯄꯥꯈꯪ ꯃꯊꯣꯛ ꯀꯥꯔꯛꯄꯒꯤ ꯁꯛꯇꯝꯗ ꯇꯅꯤꯛ ꯇꯅꯤꯛ ꯆꯨꯝꯊꯥꯡ ꯃꯥꯄꯜꯅ ꯊꯧꯒꯟꯗꯨꯅ ꯃꯉꯥꯜ ꯆꯥꯎꯅ ꯂꯩꯔꯝꯃꯤ꯫ ꯀꯨꯔꯨꯅ ꯃꯗꯣꯝ ꯂꯩꯕ ꯅꯨꯡꯉꯥꯏꯇꯗꯨꯅ ꯂꯩꯔꯤꯉꯩꯗ ꯀꯨꯔꯨꯒꯤ ꯍꯛꯆꯥꯡꯗꯒꯤ ꯃꯅꯤꯜ ꯈꯔ ꯄꯥꯏꯊꯣꯛꯈꯤ꯫ ꯀꯨꯔꯨꯒꯤ ꯍꯛꯆꯥꯡꯗꯒꯤ ꯊꯣꯛꯈꯤꯕ ꯑꯗꯨꯒꯨꯝꯂꯕ ꯃꯅꯤꯜ ꯑꯗꯨꯅ ꯆꯦꯛꯂꯥ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯄꯥꯏꯗꯨꯅ ꯂꯩꯈꯤꯌꯦ꯫ ꯆꯦꯛꯂꯥ ꯑꯁꯤꯅ ꯇꯔꯪꯊꯛꯇ ꯀꯅꯥꯁꯨ ꯂꯩꯕ ꯎꯔꯝꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯆꯦꯛꯂꯥꯗꯨꯒꯤ ꯄꯨꯛꯅꯤꯡꯗ ꯃꯥꯕꯨ ꯊꯤꯡꯕꯤꯅꯕ ꯂꯩꯇꯅ ꯃꯇꯣꯝꯇ ꯄꯥꯜꯂꯕꯅꯤ ꯍꯥꯏꯕ ꯅꯥꯄꯜ ꯏꯍꯧꯔꯛꯈꯤꯌꯦ꯫ ꯆꯦꯛꯂꯥ ꯑꯁꯤꯒꯤ ꯅꯥꯄꯜ ꯑꯗꯨ ꯀꯨꯔꯨꯅ ꯎꯔꯗꯨꯅ ꯀꯨꯔꯨꯅ ꯂꯥꯎꯊꯔꯛꯈꯤꯌꯦ꯫ ꯍꯥꯏ ꯍꯥꯏ ꯆꯦꯛꯂꯥ, ꯅꯉꯣꯟꯗꯒꯤ ꯑꯩꯅ ꯍꯥꯜꯂꯤ꯫ ꯈꯦꯛꯅ ꯅꯥꯄꯜ ꯀꯥꯒꯅꯨ, ꯈꯩꯅ ꯂꯩꯇꯦꯡ ꯍꯥꯞꯀꯅꯨ, ꯅꯍꯥꯛꯇꯤ ꯑꯩꯒꯤ ꯌꯥꯊꯪ ꯏꯟꯒꯗꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯀꯨꯔꯨꯅ ꯃꯉꯣꯟꯗ ꯄꯥꯎꯇꯥꯛ ꯀꯌꯥ ꯄꯤꯕꯤꯈꯤꯌꯦ꯫ ꯃꯍꯥꯛꯀꯤ ꯁꯛꯇꯝꯕꯨ ꯃꯤ ꯃꯥꯜꯂꯤ, ꯎꯆꯦꯛꯀꯨꯝꯅ ꯄꯥꯏꯕ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯀꯨꯔꯨꯅ ꯃꯤ ꯃꯀꯨ ꯁꯥꯄꯥꯏꯕ ꯑꯁꯨꯝꯅ ꯃꯤꯡꯒꯧꯈꯤꯌꯦ꯫ ꯑꯁꯤꯒꯤ ꯇꯨꯡꯗ ꯀꯨꯔꯨꯅ ꯍꯤꯔꯤ ꯀꯣꯟꯗꯨꯅ ꯃꯥꯂꯦꯝ ꯂꯩꯁꯦꯝꯕꯤ ꯑꯃ ꯄꯨꯊꯣꯛꯈꯤ꯫ ꯃꯍꯥꯛ ꯑꯁꯤ ꯇꯥꯏꯄꯪꯂꯦꯟꯗ ꯏꯍꯥꯟ ꯍꯥꯟꯅ ꯄꯨꯊꯣꯛꯈꯤꯕ ꯅꯨꯄꯤꯅꯦ꯫ ꯑꯗꯨꯅ ꯃꯥꯒꯤ ꯃꯤꯡꯂꯦꯟꯕꯨ ꯃꯣꯡꯕ ꯍꯟꯕꯤ ꯀꯧꯈꯤꯌꯦ꯫ ꯀꯨꯔꯨꯅ ꯃꯍꯥꯛꯄꯨ ꯃꯤ ꯃꯀꯨ ꯁꯥꯄꯥꯏꯕꯒ ꯄꯥꯅꯔꯨꯁꯣ, ꯑꯗꯨꯒ ꯍꯌꯦꯡ ꯍꯌꯤ ꯆꯛꯇ ꯃꯈꯣꯏ ꯑꯅꯤ ꯂꯥꯡꯑꯣꯜꯂꯛꯎ ꯍꯥꯏꯅ ꯁꯤꯟꯊꯥ ꯄꯤꯈꯤꯌꯦ꯫ ꯃꯤ ꯃꯀꯨ ꯁꯥꯄꯥꯏꯕꯅ ꯃꯣꯡꯕ ꯍꯟꯕ ꯑꯣꯏꯈ꯭ꯔꯦ꯫ ꯃꯣꯡꯕ ꯍꯟꯕ ꯃꯣꯡꯕ ꯍꯟꯕꯤ ꯑꯅꯤ ꯇꯔꯪꯊꯛꯇ ꯄꯥꯏꯗꯨꯅ ꯂꯩꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯏꯊꯨꯡꯐꯝ ꯂꯩꯇꯕꯅ ꯀꯨꯔꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯀꯨꯔꯨ, ꯑꯩꯈꯣꯏꯒꯤ ꯋꯥꯏꯊꯨꯡꯐꯝ ꯈꯪꯗ꯭ꯔꯦ, ꯇꯥꯛꯄꯤꯌꯨ
ꯍꯥꯏꯕꯗ ꯒꯨꯔꯨꯅ "ꯅꯈꯣꯏ ꯑꯅꯤ ꯃꯇꯝ ꯈꯔ ꯄꯥꯏꯗꯨꯅ ꯂꯩꯔꯨꯈꯣ" ꯍꯥꯏꯅ ꯁꯤꯟꯇꯥꯛ ꯄꯤꯈꯤ꯫ ꯒꯨꯔꯨꯅ ꯑꯃꯨꯛ ꯍꯤꯔꯤ ꯀꯣꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯁꯛꯇꯝ ꯑꯃ ꯆꯣꯡꯊꯣꯛꯈꯤ꯫ ꯃꯉꯣꯟꯗ ꯒꯨꯔꯨꯅ ꯃꯣꯡꯕ ꯍꯟꯕꯤ ꯑꯅꯤꯒꯤ ꯋꯥꯏꯊꯨꯡꯐꯝ ꯁꯪꯂꯦꯟ ꯑꯃ ꯁꯥꯔꯨꯅꯕ ꯊꯧꯁꯤꯈꯤ꯫ ꯃꯥꯒꯤ ꯀꯣꯂꯣꯏ ꯃꯃꯤꯡꯗꯤ ꯃꯤꯠꯅ ꯀꯨꯞꯇ꯭ꯔꯤꯉꯩꯗ ꯊꯣꯛꯈꯤ ꯍꯥꯏꯕꯗꯒꯤ ꯃꯤꯠꯀꯨꯞ ꯁꯅꯥ ꯇꯝꯐꯥꯔꯦꯜ ꯄꯥꯈꯪꯕ ꯃꯤꯡꯊꯣꯟꯈꯤ꯫ ꯃꯍꯥꯛ ꯑꯁꯤ ꯒꯨꯔꯨꯒꯤ ꯃꯆꯥ ꯑꯍꯟꯅꯤ ꯍꯥꯏꯅ ꯁꯤꯡꯊꯥꯅꯈꯤ꯫ ꯒꯨꯔꯨꯒꯤ ꯁꯤꯟꯊꯥ ꯇꯨꯡꯏꯟꯅ ꯃꯍꯥꯛꯅ ꯃꯣꯡꯕ ꯍꯟꯕꯤ ꯑꯅꯤꯒꯤ ꯋꯥꯏꯊꯨꯡꯐꯝ ꯃꯁꯪꯒꯥꯏ ꯁꯥꯈꯤ꯫ ꯃꯄꯥ ꯃꯄꯤ ꯑꯣꯏꯕ ꯑꯅꯤꯒꯤ ꯋꯥꯏꯊꯨꯡꯐꯝ ꯁꯥꯈꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯀꯣꯂꯣꯏꯕꯨ ꯄꯤꯁꯥꯇꯥꯎ ꯍꯥꯏꯅꯁꯨ ꯃꯤꯡꯊꯣꯟꯈꯤ꯫ ꯃꯍꯥꯛꯅ ꯆꯤꯉꯨꯁꯤꯡꯒꯤ ꯁꯥꯒꯠ ꯈꯣꯒꯠꯄꯒꯤ ꯊꯧꯗꯥꯡ ꯈꯨꯗꯤꯡꯃꯛ ꯂꯧꯗꯨꯅ ꯁꯤꯟ ꯍꯩꯕ ꯑꯃ ꯑꯣꯏꯅ ꯂꯩꯈꯤ꯫ ꯒꯨꯔꯨꯅ ꯑꯃꯨꯛ ꯍꯤꯔꯤ ꯇꯥꯔꯛꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯇꯅꯤꯛ ꯇꯅꯤꯛꯂꯕ ꯁꯅꯥ ꯃꯆꯨ ꯃꯥꯟꯕ ꯆꯨꯝꯊꯥꯡ 14ꯅ ꯊꯧꯒꯜꯂꯕ ꯁꯛꯇꯝꯗꯨꯒꯤ ꯃꯃꯤ ꯇꯔꯪꯂꯦꯟꯗ ꯇꯥꯕ ꯎꯈꯤ꯫ ꯁꯅꯥ ꯃꯆꯨ ꯃꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯒꯤ ꯊꯣꯛꯈꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯁꯅꯥꯃꯍꯤ ꯃꯤꯡꯊꯣꯟꯈꯤ꯫ ꯃꯤꯠꯅ ꯑꯃꯨꯛ ꯐꯥꯎꯕ ꯀꯨꯞꯇ꯭ꯔꯤꯉꯩꯗ ꯊꯣꯛꯈꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯀꯨꯞꯇ꯭ꯔꯦꯡ ꯍꯥꯏꯅꯁꯨ ꯃꯤꯡꯊꯣꯟꯈꯤ꯫ ꯑꯅꯤꯁꯨꯕꯗ ꯍꯌꯤꯆꯛ꯫ ꯍꯌꯤꯆꯛꯀꯤ ꯃꯇꯥꯡꯗꯁꯨ ꯈꯔ ꯑꯀꯨꯞꯄ ꯈꯪꯃꯤꯟꯅꯁꯤ꯫ ꯆꯛ ꯑꯁꯤꯗꯤ ꯃꯥꯂꯦꯝ ꯂꯩꯁꯦꯝꯕꯒꯤ ꯃꯇꯥꯡꯅꯦ꯫ ꯑꯇꯤꯡꯀꯣꯛꯅ ꯆꯤꯉꯨ ꯁꯤꯡꯒꯤ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯂꯩꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯒꯨꯔꯨꯅ ꯃꯥꯂꯦꯝ ꯂꯩꯁꯦꯝꯅꯅꯕ ꯍꯤꯔꯤ ꯀꯣꯟꯗꯨꯅ ꯊꯧꯔꯥꯡ ꯍꯧꯔꯛꯂꯦ꯫ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯄꯨꯊꯣꯛꯂꯦ꯫ ꯃꯇꯝ ꯑꯁꯤꯗ ꯁꯅꯥꯃꯍꯤꯅ ꯒꯨꯔꯨꯗꯒꯤ ꯃꯁꯥꯒꯤ ꯁꯤꯟꯊꯥ ꯅꯤꯖꯈꯤ꯫ ꯒꯨꯔꯨꯅ ꯃꯉꯣꯟꯗ ꯃꯥꯂꯦꯝ ꯂꯩꯁꯦꯝꯅꯕ ꯁꯤꯟꯊꯥ ꯄꯤꯔꯛꯈꯤ꯫ ꯑꯃꯔꯣꯝꯗ ꯒꯨꯔꯨꯒꯤ ꯌꯥꯊꯪ ꯇꯨꯡ ꯏꯟꯅ ꯅꯍꯥꯜ ꯑꯀꯣꯆꯛꯇ ꯁꯥꯊꯨꯞꯈꯤꯕꯤ ꯃꯣꯡꯕ ꯍꯟꯕꯤꯅ ꯁꯤꯗꯕꯤ ꯃꯄꯨꯔꯦꯟꯕꯤ ꯑꯣꯏꯅ ꯂꯥꯡꯑꯣꯟꯗꯨꯅ ꯂꯥꯛꯈꯤ꯫ ꯒꯨꯔꯨꯒꯤ ꯃꯐꯝꯗꯒꯤ ꯃꯁꯥꯒꯤ ꯁꯤꯟꯊꯥ ꯅꯤꯖꯔꯛꯈꯤ꯫ ꯒꯨꯔꯨꯅ ꯃꯉꯣꯟꯗ ꯍꯪꯈꯤ, "ꯄꯦꯃꯥ, ꯑꯦꯅꯁꯥ ꯀꯣꯟꯒꯤ ꯈꯩꯅꯤꯡ ꯏꯅꯤꯡꯕꯨ ꯍꯨꯟꯕ꯭ꯔꯥ? ꯍꯥꯏꯕꯗꯤ ꯈꯨꯕꯥꯛ ꯅꯥꯝꯃꯇ ꯈꯨꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯅꯤ"꯫ ꯁꯤꯗꯕꯤꯅ ꯃꯃꯣꯟ ꯅꯣꯛꯅ ꯄꯥꯎꯈꯨꯝꯂꯛꯈꯤ, "ꯑꯩꯗꯤ ꯒꯨꯔꯨꯒꯤ ꯃꯣꯡꯕ ꯀꯥꯗ ꯏꯗꯣꯝ ꯁꯥꯊꯨꯞꯄꯤꯅꯤ꯫ ꯂꯨꯂꯣꯏ ꯈꯥꯔꯤ ꯂꯧꯇꯥꯕꯁꯨ ꯍꯩꯖꯗꯦ, ꯄꯣꯡꯁꯥ ꯏꯅꯤꯡ ꯇꯝꯕꯁꯨ ꯈꯪꯖꯗꯦ꯫ ꯍꯥꯏꯕꯗꯤ ꯌꯥꯡꯂꯧ ꯑꯦꯟꯁꯥꯡ ꯁꯦꯝꯕ ꯍꯩꯇ꯭ꯔꯤꯕꯤ ꯅꯃꯣꯝꯕꯨ ꯁꯤꯟꯊꯥ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯅꯤꯖꯈꯤ"꯫ ꯑꯁꯤꯗ ꯒꯨꯔꯨꯅ ꯍꯥꯏꯔꯛꯈꯤ, "ꯅꯪꯒꯤ ꯁꯤꯟꯊꯥꯗꯤ ꯑꯀꯣꯆꯛꯇꯅ ꯄꯤꯈ꯭ꯔꯕꯅꯤ꯫ ꯅꯪꯗꯤ ꯑꯩꯒꯤ ꯇꯥꯂꯣꯏꯅꯦ꯫ ꯅꯪꯅ ꯑꯩꯒꯤ ꯈꯨꯠꯁꯦꯝ ꯑꯍꯥꯟꯕꯅꯤ꯫ ꯅꯪꯒꯤ ꯃꯇꯝꯗꯨꯒꯤ ꯀꯣꯂꯣꯏ ꯅꯃꯤꯡꯗꯤ ꯃꯣꯡꯕ ꯍꯟꯕꯤ ꯀꯧꯈꯤꯕꯅꯦ"꯫ ꯑꯁꯨꯝꯅ ꯃꯣꯡꯕ ꯍꯟꯕꯤꯅ ꯁꯤꯗꯕꯤ ꯃꯋꯨ ꯂꯤꯡꯕꯤ ꯅꯥꯗꯕ ꯃꯄꯥꯜ ꯊꯥꯕꯤ ꯑꯣꯏꯗꯨꯅ ꯂꯩꯈꯤ꯫ ꯑꯁꯨꯝꯅ ꯄꯨꯝꯅꯃꯛ ꯑꯁꯤ ꯁꯦꯝꯕ ꯍꯧꯔꯛꯄꯒꯤ ꯆꯛꯄꯨ ꯍꯌꯤꯆꯛ ꯍꯥꯏꯅ ꯀꯧꯈꯤ꯫ ꯑꯍꯨꯝꯁꯨꯕꯗ ꯍꯌꯥꯆꯛ꯫ ꯍꯌꯥꯆꯛꯀꯤ ꯃꯇꯥꯡꯁꯨ ꯈꯔ ꯈꯪꯃꯤꯟꯅꯁꯤ꯫ ꯆꯛ ꯑꯁꯤꯗ ꯒꯨꯔꯨꯅ ꯑꯉꯥꯡꯒꯤ ꯁꯛꯇꯝ ꯊꯥꯗꯣꯛꯇꯨꯅ ꯃꯁꯥꯒꯤ ꯍꯥꯟꯅꯒꯤ ꯁꯛꯐꯝꯗ ꯍꯟꯖꯤꯟꯗꯨꯅ ꯑꯆꯤꯛꯄ ꯃꯐꯝꯗ ꯐꯝꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯋꯥꯈꯜ ꯍꯤꯔꯤ ꯀꯣꯟꯗꯨꯅ ꯂꯩꯈꯤ꯫ ꯁꯤꯗꯕꯤꯁꯨ ꯆꯤꯛꯅ ꯍꯤꯔꯤ ꯀꯣꯜꯍꯟꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯒꯨꯔꯨꯅ ꯑꯆꯤꯕ ꯑꯃꯁꯨꯡ ꯑꯆꯤꯕꯤ ꯄꯨꯊꯣꯛꯈꯤ꯫ ꯑꯆꯤꯛꯄ ꯃꯐꯝꯗ ꯐꯝꯂꯒ ꯆꯤꯛꯅ ꯋꯥꯈꯜ ꯍꯤꯔꯤꯗꯨꯅ ꯄꯨꯊꯣꯛꯈꯤ ꯍꯥꯏꯅ ꯑꯆꯤꯕ ꯑꯃꯁꯨꯡ ꯑꯆꯤꯕꯤ ꯑꯁꯨꯝ ꯍꯥꯏꯅ ꯃꯤꯡꯊꯣꯟꯈꯤꯕꯅꯦ꯫
matang asigi chakpu chingu singgi haya lauba chak haibadi haya chak haina kaukhiye. Mari subada kona chakki matangdasu khara sandokna mayamju khara khangminasi. Kona chak haya chakki matungda atingkok kuruna maikhogum tarangda paikhatkiduna nongthau atiyada kuru sidaba oina leikhi. Matang asida kuru sidabana laipungthau mapal lainura taret puthoknanabagi wakhal hiri konkhi asidagi sidaba amasung sidabigi mamidagi laipungthau mapal lainura taret puthokhiya. Asigi matungda sidaba amasung sidabi anina mapari mamom satningbagi wakhal lirol haurakle. Asumna hiri konduna matam kuina leikhiye. Maram asidagi papi anina mapari mamom satnanabagi wakhalda hiri konduna leikhiba chakpu konna chak kaukhiye. Manga subada langba chakki matangdasu mayamsu khara sandokna khangba yaba khara khangminnasi. Langba chak asidadi kuruna oningba apamba sayonta onduna laikre. Chak asida sidabigi pibuk nungda nawa ama langon mapok mami ihun tamkhre. Wafam masi chingu singi nakong yaurabada chingu singna satkadauriba nawa asibu pari oigadra imombu oigadra haina paima langtaknana leinakhiye. Sidabigi pibuk nungdagi mapari ama laisat tamle. Palemgi pibuk nungda leiringai safongdringaidagi hauna wana senaduna lakpana laisat tamlaba phauba senaduna leire. Maram asidagi sentreng haina kaukhiye. Pari ama phangbasida chingu pumnamak harau pandomnakhi. Chingu mayam harau mathoi kana irang langnakhi. Maram asidagi langba chak haina kaukhiye. Ngasigidi matang asida aigi video asi loisinjarage. Mayamna aigi video asi like, share amasung comment tawbirau. Mayamna khangningba, hainingba, hangningba laibirabadi comment tawbirakpa yagani. Mayamgi comment khudingmakki mathang aina sum pakhum piba yaba kaya pijarake. Mayamna aigi channel asi yengbibagi mayambu hanna aina thagatsari. Kanglaicha pokpi imana yaifare